ꯅꯣꯡꯗ ꯇꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯊꯣꯏ ꯍꯥꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯅꯤꯡꯊꯧꯖꯥ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯩꯅꯦ ꯕꯤꯅꯥ ꯀꯥꯏꯔꯣꯡꯕꯝ ꯍꯥꯏ ꯍꯦꯜꯂꯣ ꯆꯥꯛ ꯆꯥꯅꯔꯕꯣ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯀꯅꯤ ꯉꯔꯥꯡꯁꯦ ꯖꯔꯃꯟ ꯅꯨꯃꯤꯠꯁꯦ ꯃꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯪꯗꯕ ꯑꯩꯁꯨ ꯊꯣꯛꯄꯗꯣ ꯁꯪꯗꯕꯗꯣ ꯉꯔꯥꯡꯁꯦ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥꯟꯅꯕꯤꯈꯩ ꯃꯣꯏ ꯈꯨꯔꯥꯏꯗꯒꯤ ꯉꯁꯤ ꯂꯥꯛꯅꯒꯅꯦꯕ ꯈꯨꯔꯥꯏꯗꯒꯤ ꯂꯥꯛꯄꯁꯦ ꯑꯍꯥꯟꯗꯒꯤ ꯂꯥꯛꯀꯦꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯁꯪꯗꯕꯁꯦ ꯉꯁꯤꯁꯦ ꯃꯣꯏ ꯀꯩꯕꯨꯜꯂꯣꯝꯗ ꯂꯥꯛꯀꯅꯤ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥꯗ ꯀꯣꯏꯔꯛꯀꯅꯤ ꯑꯗꯣ ꯍꯩꯖꯤꯜꯂꯛꯀꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯑꯩꯗꯣ ꯗ꯭ꯔꯦꯁ ꯂꯣꯏꯁꯟꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯑꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯑꯩ ꯂꯥꯏꯚ ꯊꯥꯒꯦꯅ ꯑꯩ ꯆꯪꯉꯛꯄꯅꯦꯕ ꯑꯕꯨꯡꯆꯥ ꯁꯥꯄꯝ ꯃꯣꯔꯅꯤꯡ ꯆꯦꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 12 ꯆꯦꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯕꯦꯕꯤ ꯑꯍꯤꯡ ꯇꯨꯝꯗꯕꯩ ꯋꯥꯔꯝꯅꯤ ꯉꯥꯛ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯎꯃꯥ ꯈꯨꯟꯗꯣꯝ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯗꯕꯁꯦ ꯇꯨꯝꯗ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯍꯥꯏꯗꯤ ꯖꯔꯃꯟ ꯅꯨꯃꯤꯠꯀ ꯃꯔꯤꯁꯦ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔ ꯁꯪꯒꯥꯕꯒꯤ ꯉꯔꯥꯡꯁꯦ ꯏꯁꯩ ꯇꯧꯋꯦꯕꯀꯣ ꯃꯟꯗꯤꯂꯥ ꯄꯂꯥꯗꯣ ꯑꯗ ꯏꯁꯩ ꯇꯧꯕꯗꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯌꯦꯡꯕ ꯊꯣꯛꯄ ꯀꯥꯟꯗ ꯆꯪꯉꯛꯄꯁꯦ ꯄꯨꯡ ꯊꯦꯡꯉꯦꯕ 10 ꯄꯨꯡ 12ꯕꯨ ꯇꯥꯔꯝꯃꯅꯤ ꯑꯩꯅ ꯆꯪꯉꯛꯄꯁꯦ ꯄꯨꯡ 13 ꯇꯥꯔꯦ ꯑꯗꯣ ꯇꯨꯝꯕꯁꯨ ꯌꯥꯗꯕ ꯏꯁꯥꯁꯨ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯄ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯦꯕ ꯐꯤ ꯁꯥꯕꯁꯨ ꯑꯗꯨꯝ ꯐꯝꯃ ꯂꯩꯈꯤꯗ ꯄꯨꯡꯁꯦ ꯊꯦꯡꯅ ꯍꯧꯒꯠꯂꯛꯄ ꯑꯗꯒꯤ ꯐꯤꯁꯨ ꯉꯟꯅ ꯑꯗꯨꯝ ꯁꯥꯅꯤꯡꯕꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 3:30 4ꯗ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯐꯤ ꯁꯥꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯑꯩ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯇꯨꯝꯕ ꯃꯇꯝꯁꯦ ꯅꯨꯡꯊꯤꯟ ꯄꯨꯡ 12ꯗꯩꯅ 12 ꯐꯥꯎꯁꯦ ꯇꯨꯝꯃꯦ ꯉꯁꯤꯁꯨ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ ꯑꯩꯁꯦ ꯇꯨꯝꯅꯤꯡꯕꯗꯣ ꯇꯨꯝꯗꯅꯕꯅꯦꯅ ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯛꯄꯅꯦ ꯈꯨꯔꯥꯏ ꯀꯩ ꯂꯩꯀꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯅꯤꯡꯊꯧꯖꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯂꯝꯗꯣ ꯄꯨꯔꯥ ꯍꯪꯗ꯭ꯔꯦꯕꯀꯣ ꯈꯨꯔꯥꯏ ꯕꯖꯥꯔ ꯃꯅꯥꯛꯇꯩꯅꯦꯗꯤ ꯍꯥꯏꯕꯅꯦ ꯄꯨꯔꯥ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕꯗꯤ ꯅꯠꯇꯦꯕ ꯅꯝꯕꯔꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇ ꯂꯧꯅꯔꯒ ꯇꯤꯟꯅꯔꯛꯄꯗꯤ ꯀꯨꯏꯕ ꯑꯗꯣ ꯑꯝꯇꯪ ꯊꯦꯡꯅꯁꯦ ꯍꯥꯏꯔ ꯑꯩꯁꯨ ꯁꯪꯗꯕ ꯃꯣꯏꯁꯨ ꯍꯦꯛ ꯁꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯅꯦ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯣ ꯍꯥꯏꯕꯅꯦꯕ ꯄꯣꯊꯥꯏꯌꯦ ꯁꯒꯣꯜ ꯁꯦꯝ ꯔꯣꯃꯤꯌꯣ ꯍꯦꯜꯂꯣ ꯐ꯭ꯔꯦꯟ ꯀꯩ ꯃꯊꯦꯜ ꯄꯤꯖꯗꯣꯏꯅꯣ ꯍꯥꯏꯁꯦ ꯁꯤꯗ ꯆꯥꯛꯆꯥꯔꯣꯏꯌꯦ ꯃꯣꯏ ꯆꯥꯛꯆꯥꯔ ꯂꯥꯛꯀꯅꯤꯌꯦ ꯑꯄꯨ ꯌꯨꯝꯈꯥꯏꯕꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤꯗ ꯆꯥꯛꯆꯥꯔ ꯂꯥꯛꯀꯅꯤꯌꯦ ꯉꯁꯤ ꯁꯤꯗ ꯆꯥꯔꯣꯏ ꯃꯣꯏ ꯌꯨꯝꯗꯒꯤ ꯆꯥꯅꯔ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯥꯏ ꯄꯤ ꯁꯤꯡ ꯏꯔꯦꯡꯕꯝ ꯁꯅꯥꯊꯣꯏ ꯀꯩꯅꯣ ꯅꯤꯡꯊꯧꯖꯥ ꯍꯥꯍꯥ ꯅꯃꯥꯟꯅꯕꯤ ꯑꯝꯇ ꯀꯣꯏꯅꯍꯜꯂꯨꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯤꯌꯦ ꯃꯣꯏꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯝꯒꯅꯦꯕ ꯑꯇꯩ ꯃꯔꯝꯗꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯁꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤ ꯅꯍꯥꯒꯤ ꯃꯔꯝꯗꯗꯤ ꯍꯥꯏꯔꯛꯀꯅꯨ ꯁꯤꯟꯕ ꯈꯣꯠꯄꯁꯦ ꯑꯩ ꯌꯥꯝ ꯍꯩꯖꯣꯏꯅꯗꯦꯕꯀꯣ ꯑꯕꯨꯡꯆꯥ ꯁꯥꯄꯝ ꯀꯩꯅꯣ ꯅꯪ ꯀꯩ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯑꯩ ꯈꯪꯗꯤꯌꯦ ꯔꯟꯖꯟ ꯇꯈꯦꯜꯂꯝꯕꯝ ꯍꯥꯏ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯑꯗꯨꯒ ꯆꯠꯂꯒꯦ ꯑꯩꯗꯣ ꯍꯥꯏꯗꯤ ꯏꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯨ ꯑꯍꯤꯡꯒ ꯇꯨꯝꯗꯕꯒ ꯑꯗꯒꯤ ꯏꯁꯥꯁꯦ ꯆꯥꯕ ꯊꯛꯄꯁꯦ ꯀꯌꯥꯁꯨ ꯌꯥꯗꯦꯕꯀꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁꯥꯗ ꯌꯥꯝ ꯆꯣꯛꯊꯕꯅꯤꯅ ꯑꯩ ꯏꯁꯩꯗꯣ ꯉꯁꯤꯗꯤ ꯁꯛꯑꯔꯣꯏꯒꯦ ꯏꯁꯩ ꯍꯩꯅꯤꯡꯗꯦꯕꯀꯣ ꯀꯣꯟꯅ ꯃꯇꯥꯡ ꯑꯃꯗ ꯁꯛꯂꯛꯑꯒꯦ ꯐꯖꯅ
hello kari haibroy kem haide hello sister imagi machane aise hello hello brother brother oye ai kain tawde fazana khangdre hello kari thabaki la amino hai la amino nate la kadabane bako moise koiba la kadabane koiba la habadi moi paisa kai ka khara kana tawgada male ba somda khongat kada male bako bank ne ba adugi su lakpa thaba on lakpa da khoi lambi thokpani na adugi changakpa jane ba ado khoramda la aga isu thoktra nu ngai tedna sapam jackson hai sana thoi ha okay hai ge friend nang nasa kaidawrino hai aido isa yam chokthaba pothadabanina ahing tumdabanina ko isa yam chokthaiba waeba ngasi hogolakpagi ngalingai matamda phi ngatang sarmebako adui matungdagi dai isa se khang nungaraktre ngaktang potharame andagi iru maitha jaba loraga cha henjang chaba lor matungda imanabi gai lakani haibje chakto kanda phone tawnarebako adum aije loishalaga dum leraba kelamdaino haije thoi thoibi marangcha airo kananu kelamdaino haije aibudi kebulam jawdaine khangdre kailamdaino nangse harpasna tamina ha 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 numise ngahangadi mamangdai thokpone adum maningdai thokapajidi khangde aijo khoramdadi mamangdai thokle adudi nga potharo khangde kai hadum pothaningdre hek potharaba kanda aije tumbaga leigradine aije phone mina torokpaga amda paaroidaba pungje adum amani bak tumthokhraniba sister kari thabak tawruge ai phi sarubane uning kamdawrige monica haikruzam sister nungairi sister di kamain kamdawrige nungairi bro sister chak chara bro chare ai haise tadre abung cha sapam kai haigirage ai tahaudre sasikanta chare dawai khu di charabo kamendabu mi masaku thibot manbi kaino thibot manbi haisibo aije live tharakpaje thibot manbi du hayo haibanati aina ngasi live tharisida kai yaningdaba yauge friend nangna dok sathi na ibu thibot manbi ga haibiraiduba fazana hainaje nangju fazana haraktrade aisdum fazana haraktabusu yai ado yarigaidi comment da fazabazo hainaje yeningdragaju aigi live sidagi thokpigo yengbirakano haidi kakpagi natebako yarigaidi message orjo morsu fazana dum hainaji ai mayamdasu mayamna yeninghodaba thabamda tawjaroi dress amoro yengba kanda nungaroidabusu kaimta secharaoi comment pirakpa kan ama sum kai thibot manbi kaina khitang nungaite thibot manbi kai ai saksibu thibot manbrane mambudi malamnida kang koiba chattaro ngarang hai chiche chatiye ngarang ai kang koiba chatiye sister gi be flavor asi wari ja hangano kona kana tara adum hairake
Nganu fatabada tanba haunade abungcha sapam ngangnanu. Oh no, sorry. Ngangnanu fatabada tanba haunade. Hoi, dubudi chumme lay he. Jayantabu yam fazaye fazadabane. Beginners. Next. Wakal nungai ba haise. Da nungai wakal de. Waraga da lebe adabanina. Nungai ba zo wa ba zum pulle. Kaya din khande. Nungai wakal. Live ꯊꯥꯕꯁꯤꯗꯅꯦ ꯀꯣ ꯑꯩꯅꯅꯦ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯟꯕ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯐꯖꯅ ꯍꯥꯏꯕꯤꯔꯛꯇꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯑꯗꯒꯤ ꯑꯩꯁꯦ ꯈꯔꯁꯨ ꯋꯥꯔꯧꯒꯟꯕ ꯑꯗꯩ ꯁꯨꯝ ꯊꯃꯣꯏꯁꯦ ꯈꯔ ꯀꯩꯅꯣ ꯇꯧ ꯄꯦꯒꯜꯂꯦꯕꯀꯣ ꯄꯦꯒꯟꯕꯅꯤꯅ ꯃꯤꯅꯒ ꯁꯨꯝ ꯐꯠꯇꯕ ꯍꯥꯏꯗꯤ ꯋꯥꯍꯩꯗ ꯁꯤꯖꯤꯟꯅꯔꯛꯑꯒꯁꯨ ꯏꯊꯟꯇ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯇꯧꯋꯦꯕ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯤꯒꯅꯣ ꯑꯗꯨꯝ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯦ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯍꯪꯉꯛꯄꯒꯩ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯪꯕꯤꯌꯣ ꯍꯥꯏꯕꯤꯌꯣ ꯌꯥꯔꯤꯈꯩꯗꯤ ꯑꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯣꯏ ꯅꯨꯡꯉꯥꯏꯒꯦ ꯄꯤꯀꯦ ꯅꯥꯏꯁ ꯂꯤꯌꯣꯅꯤꯛꯁ ꯗꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗꯗꯥ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯣ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯟ ꯖꯌꯥꯟꯇꯕꯨꯡ ꯆꯥꯔꯦ ꯗꯗꯥ ꯍꯣꯏꯗꯤ ꯆꯥꯔꯕꯣ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯑꯩꯁꯦ ꯀꯩ ꯈꯜꯂꯤꯅꯣ ꯁꯤꯁꯇꯔ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯈꯜꯂꯦꯗ ꯀꯩ ꯈꯜꯂꯤꯅꯣ ꯏꯃꯥ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗꯅꯣ ꯃꯔꯨꯞꯇꯣ ꯑꯅꯤ ꯅꯣ ꯕ꯭ꯔꯗꯔ ꯑꯗꯨꯗꯗꯤ ꯇꯥꯛꯄꯤꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯣꯅꯤ ꯂꯥꯏꯁ꯭ꯔꯝ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯁꯇꯔ ꯆꯥꯔꯦ ꯃꯥꯒꯤ ꯐꯅꯦꯛ ꯀꯩꯅꯣ ꯃꯆꯨꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯒ ꯁꯨꯠ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨ ꯌꯥꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ ꯐꯗꯤ ꯌꯥꯝ ꯐꯖꯩ ꯃꯥꯏ ꯑꯌꯥꯛꯄꯗꯤ ꯁꯦꯠꯄ ꯑꯃꯨꯛ ꯍꯩꯅꯗꯕ ꯑꯩꯈꯣꯏꯅ ꯆꯦꯕꯤꯌꯥ
ꯌꯥꯝ ꯀꯟꯅ ꯂꯥꯡꯉꯅ ꯁꯣꯝ ꯂꯥꯏꯚ ꯊꯥꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯁ ꯑꯩꯈꯣꯏ ꯍꯦꯟꯖꯥꯡꯗꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯍꯦꯟꯖꯥꯡꯗꯣ ꯀꯩꯅꯣ ꯑꯣ ꯏꯔꯣꯟꯕ ꯆꯥꯏ ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯗꯨꯀꯥꯟꯗꯒꯤ ꯃꯤꯃꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯜ ꯑꯇꯥꯎꯕꯒ ꯂꯩꯔꯒꯅꯦ ꯎꯃꯣꯔꯣꯛ ꯇꯧꯔ ꯇꯣꯠꯂꯒ ꯆꯥꯏꯌꯦꯕ ꯏꯃꯥꯒꯤ ꯃꯆꯥꯅꯦ ꯑꯩꯁꯦ ꯁꯤꯁꯇꯔ ꯅꯝꯕꯔ ꯑꯝꯇ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯖꯩ ꯑꯩ ꯅꯝꯕꯔꯁꯦ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯅꯨꯄꯥ ꯅꯍꯥꯗꯤ ꯄꯥꯛꯅ ꯑꯩ ꯇꯤꯟꯅꯕ ꯈꯣꯠꯄ ꯇꯧꯗꯦꯕ ꯄꯤꯗꯦꯕꯀꯣ ꯅꯨꯄꯤꯒꯨꯝꯕꯗꯕꯨꯗꯤ ꯄꯤꯕ ꯀꯣꯟꯅ ꯃꯇꯥꯡ ꯂꯥꯛꯀꯅꯤ ꯄꯤꯕꯒꯤ ꯍꯥꯍꯥ ꯉꯥꯛꯇꯪ ꯀꯥꯎꯔꯨꯔꯦ ꯉꯥꯛꯇꯪ ꯑꯣꯅꯤ ꯂꯥꯏꯁ꯭ꯔꯝ ꯁꯤꯁꯇꯔꯒꯤ ꯁꯝꯕ꯭ꯔꯨꯁꯤꯗꯤ ꯉꯥꯎꯋꯤ ꯍꯦ ꯑꯁ ꯌꯥꯝ ꯀꯟꯅꯒ ꯅꯣꯛ ꯌꯥꯄꯣꯟꯇꯦ ꯁꯤꯗꯕꯤꯔꯛꯇꯣꯏꯅꯦ ꯑꯩꯁꯦ ꯍꯦꯛꯇ ꯉꯔꯥꯡꯁꯨ ꯁꯤꯗꯕꯤꯔꯛꯈ꯭ꯔꯕꯅꯦ ꯖꯌꯟꯇꯕꯨ ꯅꯪ ꯀꯣꯏꯕ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯏꯆꯟ ꯍꯥꯏ ꯑꯩꯁꯦ ꯀꯣꯏꯕꯁꯦ ꯆꯠꯇꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯅ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟꯐꯥꯎ ꯄꯥꯡꯊꯣꯛꯇꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯄꯥꯡꯊꯣꯛꯇꯦꯕꯀꯣ ꯆꯠꯄ ꯈꯣꯠꯄꯁꯦ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏꯗꯒꯤ ꯌꯥꯎꯁꯪꯗꯒꯤ ꯑꯩꯈꯣꯏ ꯐꯤ ꯁꯥꯕꯤ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯣꯏꯕ ꯆꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯂꯝꯗꯩ ꯇꯤꯟꯅꯕꯈꯩꯗꯣ ꯑꯃꯨꯛ ꯄꯨꯟꯕ ꯅꯠꯇꯅ ꯀꯣꯏꯕꯁꯦ ꯀꯥ ꯍꯦꯟꯅ ꯆꯠꯇꯦꯕ ꯈꯪꯅꯕ ꯅꯨꯄꯥꯒꯁꯨ ꯀꯣꯏꯕꯁꯦ ꯆꯠꯂꯛꯇꯦꯕꯀꯣ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯟꯁꯦ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯁ ꯑꯩ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯩꯅꯦ ꯗꯗꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯁ ꯑꯁꯦꯡꯕ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯎꯗ꯭ꯔꯦ ꯁꯤꯁꯇꯔꯒꯤ ꯁꯝꯕ꯭ꯔꯨꯁꯤꯗꯤ ꯐꯖꯩ ꯑꯁꯦꯡꯕ ꯍꯥꯏ ꯑꯌꯥ ꯑꯁꯦꯡꯕ꯭ꯔꯣ ꯑꯩꯗꯤ ꯁꯟꯗꯣꯡꯗꯩꯅꯦ ꯍꯥꯏ ꯑꯣ ꯅꯣꯡ ꯌꯥꯝ ꯀꯩ ꯍꯥꯏꯅꯣ ꯄꯥꯛ ꯎꯗ꯭ꯔꯦ ꯑꯕꯨꯡꯆꯥ ꯁꯥꯄꯝ ꯅꯪ ꯌꯥꯝ ꯈꯪꯅꯕ꯭ꯔꯥ ꯍꯥꯏ ꯅꯪ ꯌꯥꯝ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯒꯟꯕ꯭ꯔꯥ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯅ ꯏ ꯀꯥꯔꯛ ꯏꯀꯣ ꯍꯥꯏ ꯀꯩ ꯏꯀꯥꯏꯔꯤꯅꯣ ꯑꯕꯨꯡꯆꯥ ꯁꯥꯄꯝ ꯃꯥꯒꯤ ꯃꯆꯥꯅꯤ ꯑꯩꯁꯦ ꯍꯣꯏ ꯍꯣꯏ ꯖꯌꯟꯇꯕꯨꯡ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯏꯆꯟꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯣꯠꯄꯒꯤꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯗꯧꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗꯁꯨ ꯂꯩꯔꯦ ꯏꯃꯥꯎ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯏꯆꯟꯅꯤ ꯈꯪꯗꯦ ꯗꯥ ꯍꯣꯏꯅ ꯁꯨꯝ ꯑꯩ ꯅꯨꯡꯁꯤꯕꯤꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯤꯕꯅꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯣꯏ ꯌꯥꯎꯔꯝꯃꯅꯤ ꯂꯥꯏꯚ ꯊꯥꯕꯁꯤꯗ ꯁꯥꯎꯅꯨꯀꯣ ꯑꯩ ꯂꯥꯏꯚ ꯊꯥꯕꯗꯣ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯁꯨꯝ ꯅꯥꯀꯟꯗ ꯉꯥꯡꯅꯕꯗꯣ ꯌꯥꯎꯈ꯭ꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯑꯩ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯈꯪꯗꯕ ꯑꯩ ꯂꯥꯏꯚ ꯊꯥꯏꯌꯦ ꯑꯗꯣ ꯍꯧꯗꯣꯡꯅ ꯆꯥꯛ ꯆꯣꯡꯈꯠꯂ ꯆꯥꯕ ꯑꯗꯨꯗ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯣ ꯍꯧꯗꯣꯡꯅ ꯆꯥꯛ ꯆꯣꯡꯈꯠꯂꯒ ꯆꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯁꯔꯨꯛꯇꯣ ꯑꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯧꯗꯣꯡꯗ ꯆꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯛꯅꯗꯤ ꯆꯩꯒꯟꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯋꯥꯁꯦ ꯄꯥꯛ ꯉꯥꯡꯒꯟꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯆꯤꯟ ꯈꯔ ꯊꯤꯈ꯭ꯔꯦ ꯑꯀꯥꯝꯕꯦꯠ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯑꯩꯗꯤ ꯁꯥꯎꯒꯜꯂꯦꯕ ꯑꯀꯥꯝꯕꯦꯠ ꯉꯥꯡꯕꯁꯦ ꯃꯤꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯌꯥꯝ ꯆꯩꯒꯜꯂꯦꯕ ꯑꯩꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯗ꯭ꯔꯣ ꯅꯪꯗꯤ ꯍꯥꯏ ꯑꯟꯖꯪꯒꯨꯃꯟ ꯑꯩ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯗꯤꯌꯦ ꯉꯔꯥꯡꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯥ ꯄꯂꯥ ꯑꯣꯏꯅ ꯌꯦꯡꯕ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯁꯤ ꯃꯅꯥꯛꯇ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯠꯇꯤꯌꯦ ꯏꯃꯥꯟꯅꯕꯈꯩ ꯃꯌꯥꯝ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏ ꯑꯗꯣ ꯑꯩ
ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯏꯁꯩꯒꯨꯝꯕꯁꯦ ꯑꯩꯁꯨ ꯄꯥꯝꯃꯦꯕ ꯌꯥꯝꯅꯀꯣ ꯇꯝꯒꯗꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯑꯕ ꯑꯗꯨꯒꯤ ꯍꯣꯏ ꯃꯟꯗꯂꯥ ꯄꯂꯥ ꯀꯩꯀꯥ ꯇꯧꯕꯗꯣ ꯁꯨꯝ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯉꯔꯥꯡ ꯌꯦꯡꯕ ꯊꯣꯛꯑꯦꯕ ꯊꯦꯡꯉꯦ ꯑꯩ ꯍꯟꯖꯤꯜꯂꯛꯄꯗꯣ ꯑꯕꯨꯡ ꯆꯥ ꯁꯥꯄꯝ ꯕ꯭ꯔꯗꯔꯒ ꯑꯩꯒ ꯂꯣꯇꯔꯤ ꯑꯝꯇ ꯇꯧꯁꯦꯌꯦ ꯏꯃꯥꯒꯤ ꯃꯆꯥ ꯀꯩꯒꯤ ꯂꯣꯇꯔꯤꯅꯣ ꯍꯥꯏꯁꯦ ꯑꯁ ꯈꯔ ꯆꯠꯊꯣꯛꯑꯣ ꯀꯩꯒꯤ ꯂꯣꯇꯔꯤꯅꯣ ꯑꯩꯈꯣꯏ ꯅꯣꯏꯔꯣꯝꯗ ꯀꯣꯏꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯏꯆꯟ ꯖꯌꯟꯇꯕꯨ ꯍꯣꯏ ꯂꯥꯛꯑꯣ ꯗꯥꯗꯥ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯂꯥꯛꯑꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯌꯥꯎ ꯐꯪꯒꯅꯤꯗꯅ ꯑꯗꯩ ꯐꯖꯕꯗꯨꯁꯨ ꯄꯨꯔꯥ ꯃꯄꯨꯡ ꯑꯣꯏꯅ ꯐꯖꯕ ꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯍꯟꯅꯤꯡꯉꯦꯕ ꯑꯩꯒꯤ ꯗꯣꯂꯤꯗꯣ ꯐꯤ ꯁꯥꯐꯝꯗꯩ ꯈꯔ ꯂꯧꯊꯣꯛꯑꯣ ꯑꯗꯨ ꯀꯤꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯊꯥꯔꯛꯀꯦ ꯑꯩꯁꯦ ꯉꯥꯛꯇꯪ ꯇꯨꯝꯖꯤꯔꯥꯅ ꯇꯧꯕꯅꯦꯕ ꯗꯥ ꯁꯨꯁꯤꯜ ꯈꯔ ꯇꯧꯔꯛꯑꯣ ꯗꯥ ꯁꯨꯁꯤꯜ ꯈꯔ ꯇꯧꯔꯛꯑꯣ ꯑꯕꯨꯡ ꯆꯥ ꯁꯥꯐꯝ ꯇꯤꯀꯦꯠ ꯑꯩ ꯀꯔꯤꯒꯤ ꯇꯤꯀꯦꯠꯅꯣ ꯍꯧꯁꯤꯒ ꯇꯧꯗꯣꯏꯔꯣ ꯁꯤꯛꯁꯇꯔꯁꯦ ꯑꯩ ꯈꯛꯇꯅ ꯉꯥꯎꯕ ꯅꯠꯇꯤꯌꯦ ꯃꯤ ꯑꯅꯤ ꯁꯨꯔꯤꯌꯦ ꯑꯌꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯥꯏꯀꯣ ꯌꯥꯔꯣꯏꯗ ꯑꯩꯁꯦ ꯍꯣꯔꯦꯟ ꯐꯤꯒꯤꯁꯨ ꯀꯩꯒꯤꯁꯨ ꯑꯃꯨꯛ ꯊꯥꯅꯒꯗꯕ ꯂꯩꯔꯤꯕ ꯐꯣꯇꯣ ꯀꯩꯀꯥ ꯑꯗꯩ ꯍꯣꯔꯦꯟ ꯑꯩ ꯏꯃꯥꯟꯅꯕꯤꯈꯩ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄꯈꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯒꯗꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯅꯦꯠꯁꯦ ꯄꯥꯛꯅ ꯀꯩꯅꯣ ꯇꯧꯅꯤꯡꯗ꯭ꯔꯦꯕ 50% ꯌꯧꯈ꯭ꯔꯦ ꯑꯩ ꯉꯁꯥꯏ 450 ꯑꯗꯨꯋꯥꯏꯗꯒꯤ ꯑꯦꯕꯤꯗ ꯆꯪꯉꯛꯄꯅꯦꯕ MB도 1 GB ꯌꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯈꯠꯂꯦꯕ ꯑꯩꯁꯦ ꯏꯆꯟꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏ ꯗꯗꯥ ꯑꯩꯗꯤ ꯑꯁ ꯍꯥꯏꯗꯤ ꯍꯥꯏꯔꯣꯏ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯆꯥꯄꯣꯠꯇꯤ ꯆꯥꯗꯦꯕ ꯑꯩꯗꯤ ꯄꯥꯛꯅ ꯆꯥꯒꯟꯗꯦꯕꯀꯣ ꯍꯥꯏꯔꯔꯣꯏ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯒꯦ ꯂꯥꯛꯑꯝꯗꯥꯏꯗ ꯑꯣꯏꯅ ꯂꯥꯏꯐꯇ ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯗꯕꯤꯔꯛꯑꯅꯤ ꯃꯌꯥꯝꯅ ꯌꯥꯔꯣꯏꯌꯦ ꯁꯤꯛꯁꯇꯔꯁꯦ ꯑꯩ ꯈꯛꯇꯅꯤ ꯉꯥꯎꯕ ꯅꯠꯇꯦ ꯃꯤ ꯑꯅꯤ ꯁꯨꯔꯦ ꯀꯅꯥꯅꯣ ꯃꯣꯏꯅ ꯃꯤ ꯑꯅꯤꯒ ꯁꯨꯔꯦ ꯍꯥꯏꯒꯠꯂꯛꯏꯁꯤꯕꯣ ꯀꯥꯞꯄꯛꯀꯦ ꯀꯩ ꯂꯝꯗꯩꯅꯣꯕ ꯅꯪꯁꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯩꯅꯦ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯉꯥꯏꯔꯦ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯉꯥꯏꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯕꯨꯡ ꯆꯥꯃꯉꯥ ꯇꯥꯃꯣ ꯀꯧꯔꯝꯃꯣ ꯑꯗꯨꯗꯤ ꯑꯣꯏ ꯃꯥ ꯁꯤꯔꯦ ꯇꯜꯂꯦꯍꯦ ꯀꯃꯥꯏꯅ ꯇꯥꯃꯣ ꯀꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯗꯣ ꯑꯗꯨꯗ ꯇꯥꯃꯣ ꯀꯧꯋꯦ ꯑꯇꯣꯞꯄ ꯃꯤꯗꯗꯤ ꯇꯥꯃꯣ ꯀꯧꯗꯦ ꯅꯪꯗꯤ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯅ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯇꯥꯃꯣ ꯀꯧꯒꯦꯕ ꯁꯣꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯈꯪꯗꯦ ꯆꯩꯌꯨ ꯀꯩ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯁꯨꯁꯤꯜ ꯁꯒꯣꯜꯁꯦ ꯑꯕꯨꯡꯆꯥ ꯑꯁꯤ ꯑꯩ ꯀꯣꯏꯖꯔꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯅꯣꯏꯅ ꯀꯣꯏꯅꯕ ꯅꯠꯇꯤꯌꯦ ꯍꯦꯜꯂꯣ ꯕ꯭ꯔꯗꯔ ꯀꯥꯔꯟ ꯇꯥꯕꯤꯔꯛꯀꯅꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯦ ꯉꯥꯏꯔꯤꯁꯤꯗ ꯑꯩꯅ ꯀꯝꯗꯧꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯣꯏꯅꯔꯗꯧꯅꯦ ꯀꯣꯟꯅ ꯔꯣꯅꯥꯜꯗꯣ ꯂꯨꯋꯥꯡ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣꯏꯅꯕ ꯋꯥꯈꯜꯒ ꯈꯟꯒꯦꯅꯨꯀꯣ ꯅꯥꯎꯕ ꯌꯨꯝꯅꯥꯝ ꯅꯪ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯩ ꯊꯣꯛꯂꯛꯑꯔꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅ
यार तामो कौद्रदी कोइनरनी तल्लेबा बाइसे केलमदैनो कोन्थौजम क्यारेस आइसे केबलम जाउदैने नंदी केलमदैनो के मथेल चागे अखोय इंजांग इरोंबा चाये दो इरोंबा पांग चाद्रे सिंजुना नंबा चाय ngasidi खोइसिददि नुंसा साई वेदर हाइजे कोइना ड्रेसु याय नुसिनसे हाय अस अदुगी वखल एंगोंदा चंगद्रिगे नुसिनाबे वखल चंगद्रिगे हाय केलमदगिनो थोय थोय ओइनाम आई केबलम जाउदैने अस आईदी कोइनारेको सिस्टर नंग आईदी पुंपुंदा ओइना लागे सिस्टर मरुप लोग चप्पद चटमिन्ननबा आया अदुना फरद्रा कइनो कोइनारदौने नंग इस वरीदी कारण तौनु नतै मदको काय आया सुशील सगोल सैम कनानो इतै मबु आईडी कक्चिंग दैने ओ कक्चिंग कई लेकाई नो मादी आईगा वखलदा ngawrabani काय कइनो हाइजिबो आई तुमि लेम फरानी नोंग ताद्रो बाय अदोमदा नोंग तादी सोमददी थोय थोय नंग कई मथेल चारगे खोय हिंजांग असि इरोंबा चाय नोइगिदी मैम आई लाइव से लोइसिनजरगे आइजे कनो तौद्रे हाबा आईदी ngawai फजबि नंग उरुबदा फजदबने फजदमने कनामता हाइदिए खोय इमानबीगे लाकदबदो मोय ngaibona sum live थारमबने होय लोइसिल्लो होय लोइसिलगे आई कनो तौद्रे थबकसु खरा चिल्लेबको आइजे खरा कन्ना ngang tadre aije khonjenje kanna ngangbaje ngamdeba wai haidura natragana masagi khonjenje tapeboko saura kandabudi laura kandabudi khonjenje kanba aduna tradi kandeba o kakching wari daine ado vaise chahi kyamu surage chahi kunit thoi mu surai nanga det chatke hairo chai chani होय लोइसिल्लो आई नंग डेट चटके चलोय मागजु डेट चलोये ए मथेल चारगे आई मकना मरम ओइरगा आई इरोन बचाय कनानो कोइना से हाइदो आई अमा इचंग कइनो तइजिबो कइनो आइगे लाइव से ngasigize कोइना bai wari ngata कइनो तइजिबो कोइना bai wari तवरकनोबा chamna dam kana tawjeba message tharobо ko comment toroba nupiro nuparo laktoise baby umma khundom koi nupi lakani nupa lakani haidi imanabi lakpado moi mamanabaga punna lakminagadamneba ko nupi mathanda chapadi nungai te dan lam chatpaja adugi imanabi kay mula amaga aise
ꯑꯃꯨꯛ ꯐꯤ ꯑꯃꯨꯛ ꯁꯥꯗꯣꯏꯅꯦ ꯊꯕꯛꯁꯦ ꯁꯪꯗꯦ ꯄꯥꯛꯅ ꯅꯪꯒꯤ ꯌꯥꯎꯔꯛꯑꯃꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯎꯗꯤꯌꯦ ꯀꯥꯏꯗꯒꯤꯅꯣ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯑꯝꯇ ꯇꯣꯛꯈꯤꯁꯦ ꯑꯩꯒꯤ ꯌꯥꯎꯔꯛꯄ ꯌꯥꯎꯔꯛꯇꯕꯒ ꯑꯝꯇ ꯍꯥꯏꯈꯤꯅꯨꯁꯦ ꯁꯥꯎꯒꯟꯅꯨ ꯕꯦꯝ ꯅꯪ ꯎꯕꯗ ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯎꯔꯕ ꯑꯗꯨꯅꯅꯦ ꯁꯥꯎꯗꯤꯌꯦ ꯁꯨꯁꯤꯜ ꯁꯒꯣꯜ ꯁꯦꯝ ꯗꯗꯥ ꯁꯥꯎꯗꯤꯌꯦ ꯏꯁ ꯊꯕꯛ ꯈꯨꯠꯁꯨ ꯆꯨꯝꯃꯤ ꯊꯕꯛ ꯈꯨꯠꯁꯨ ꯆꯨꯝꯃꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯊꯕꯛ ꯈꯨꯠꯁꯨ ꯆꯨꯝꯃꯦ ꯍꯥꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯁꯥꯏ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯍꯣꯔꯦꯟ ꯏꯃꯥꯟꯅꯕꯤꯈꯩ ꯊꯦꯡꯅꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯤ ꯁꯥꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯏꯃꯥꯟꯅꯕꯤꯈꯩꯁꯨ ꯑꯝꯇ ꯐꯣꯟ ꯇꯧꯁꯤꯜꯂꯛ ꯀꯥꯏ ꯌꯧꯔꯦ ꯑꯝꯇ ꯍꯪꯗ꯭ꯔꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯣ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯦ ꯑꯐꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯃꯤꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯇꯤꯟꯅꯁꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ